IMPHAL MAYOLGI MAPHAM KHARADA LEIBA PRINTING PRESS KHARA ESING ECHAONA MARAM OIDUNA CHAORAKNA LUPA CRORE 10 ROMGI CHANGDA MANG TAKHANKHRE Leingakna mityeng changbiduna survey tawbiduna compensation pibinaba hotnabiyu haina All Manipur Printing Technologies Association gi maikaidagi fongdokre ngasi Uripok Khaidem Leikaida leiba All Manipur Printing Technologies Association gi office ta pawgi mifam ama pangthokre maduda association asigi president Yumkhaibam Samarendrana hai handak thokiba ising ichaw aduna maram oiraga Pauna Thangal Uripok Kaisamthong Rup Mahal Wahengmam Leikai Governor Road Sagolban Porompa Dilalen Chingmairom amasung Nagaramna chingba mafamsingda leiriba printing press kaya amang ata thokle maduna maram oiraga printing machine kaya isingna thumjinbaga loinana sizinaba yadana mangle masina hairiba mafamsing asida leiriba printing pressing amang ata thoktuna chaurakna lupa crore 10 rom mangle amuk hanna press machine sing sizinaba yadabagi fibamda leibaga loinana thabak makha chathanaba hotnabada tha kaya di panduna leiragani Maram asina kudong chadaba mayoknariba printing press singi mang takrabasing leingakna survey tawbiraga angamba mateng pangnaba hotnabiyu tha asigi tang mapanda Manipurda romancing print thoram pangthokani masida printing press tawribasingna saruk yabiyu haina sufongdokhi IMPHAL MAYOLDA leiriba Pauna Kaikhel Governor Road Paring asida CHAORAKNA printing press hun amadi printing na mari leinaba machang mathum amadi che changi godom taramuksu leiri asiga loina Uripok Sagolban Chingmairom Nagamapal Waheng Lekai Dulalen Kaisamthong Hangempali Porongpat amadi Nagaramna chingpada printing press taramangarong amadi printing na mari leinaba column sing tamba godom kaya leibana mafam singsida leiriba pressing matam changna tabak suba yararoi aduga godom sing asida leiriba column sing tangkhai ama hena mu khana lawba yadaba monga mangre andaki ising ichau asida printing press ohumdi asi phawa machinery pumba ising manunga thumduna leiri aduga printing press 10 rom amadi je chang amadi printing amari leinana column sing thamba godom maro su ahin anirom isingna thumduna leikiba yauri ta hena manga ta thokaba pressing manungda Chingmairom Tingkuro ta leiriba Shiroi offset printers LUPA CRORE ani mahang machinery amadi number loiba lairising alpha printers LUPA lakh kumarang machinery amadi namlaba chechang grace computer LUPA lakh kologi machinery nganampi thongda leiba popular press LUPA lakh kuntha rogi machinery amadi namlaba chechang amasung Pauna Kaikhel Governor Road ta leiriba press punamaki machinery amadi lairik namnaba column sing chaurana LUPA CRORE 10 romgi hena mang TAKHANKHRE romancing print taina kogi one day program amkha koina sinjari mafamna kogi nelip ki semna holdani kam bata masida kogi press tawiriba kogi mari lenaba ayambana lapinaba aina sigi mafam masida ina rumse